Nongmei ama paiduna adom tonglib spacetudagi mapan thoraki. Ihang tarang malang sundrang space tudaida pairalibu nongmei du kapthokpada taragadi Karimakti tholakpa yai haibasi adom khangning lakmanbagi mayaidagi ikhan tharuba tawdana kapthokhi. Space to oxygen leitaba maramna mafamduda mai hogatpa mai chakhanba ngamde haibasi ikhangnaraba wafamni. Adu oiba taragadi nongmei marudusu ignite tawhanba mai hohanba ngamloidabanina space ta nongmei kapthokpa haibasi oithokloi adana hana wakhalda phaurakpa yai. Masimakti landoribani. Hojikkangi nongmei singsi sarakpa matamda masagi oxidizers hapjilaki. Oxidizers haibasi gunpowder mai hohanduna nongmei maru kapthokhalakpada tengbangliba chemical singdubuni. Asumna oxidizer hablakpasina oxygen leitragasu university mafam ama hektadagi nongmei kapthokpabudi yagani adubu aikhoi prithivida nongmei ama kapada oiba matawduga space ta kapagi matawsigadi yam nungaiba amasung khudong thiningai oiba mawngda khetnagani. Khetnabasingdu khangminasi. Khetnabasi ahanba oina nongmei ama hek kapthokhibaga nongmei barrel matondudagi maikhu thorakpagi mawngdudagi adumak hawrabani. Space tadi maikhudu barrel matondagi matum itatana paithorakani loinana matum itatana asum chawthok sandokhigani. Loinana aikoina prithibisdaida makhal mathel kayagi khonjal taba phanglibasi aikoigi nakong khaktana natte nungsitki molecule singsigi achauba tengbang amasu yauribani haibasi anauba wafam ama natrabani. Masina takpadi nungsit khak natana karigumbi amata leitaba ihang space tadi sound wave transmission oithokdaba maramna nongmei kapthokpada thokpa haukraba khonjelsi space tadi thoklaroi haibani. Wari makha tarakpa oina Newtongi third law thabak thogdau khudingmakki chap manaba mayoknaba reaction amamamsu halakani hariba losigi matungina aikoina prithibida nongmei ama hek kapthokhibaga thoidokpa sapu ama halaktuna aikoigi lengjumda khangin ilakliba hakchangbu maning hairap halhalliba sigumba sapusi prithibidadi masagi chingsinbagi sakti gravity amasung aikoigi khongsina phaduna sapusibu lephalli. Adubu adomna space ta tauna nongmei du kapthokpa matamdadi kapthokhibaga khangin ilakliba sapudu adomda phawroi. Sapudu phawbagi mohta nongmei maruduna maigai amada paiduna hek chatkhibaga nongmei marudugi mayoknaba maigaiduda adomsu tapna maning handuna paithorakani. Nongmei marududagi adomna lumba chawba henba maramna maning handuna paithorakpasi tapkani. Loinana marugi arumba khetnabagi matung inna adomda ilakliba sapudusu khetnagani. Kudamoina AK-47 hariba nongmeisina magi 7.9 gram lumba projectile haidi kapthorakadaba marudu pung amada mile lising amaga chatuklomgi ayangbada kapi. Loinana 0.50 cal Smith & Wesson hariba nongmei masasina magi 19.4 gram lumba marusi pung amada mile lising amaga chahum kuntharongi ayangbada kapi. Matangsda aikoina khangjinba yabasi AK-47 sina maru yangna kapa ngamjaragasu maru lumbari nongmei masasina henba maramna kapthokpaga halakpa ilakliba saphududi nongmei masagi sina hengani haibani. Aikoi hojik kapthokraba marududa makha tana kari tholakani haibadu amu khangminasi. Space ta kapthokhiba marusina paibagi ayangbasi prithibida kapthokpa maru amagi ayangbadagi heloi adumakpu sana chatpadi hengani. Matau karamnano haibadusu khangminasi. Prithibidadi aikoina kapthokhiba nongmei marusi karigumba potsak amatada pandragasu gravity na chingthaba maramna karamba nongmei makhalna kaplaki haibadugi matungina paifam thokpa arapa ama pairamlaga makhada adumak taraki.
ꯑꯗꯨꯕꯨ ꯁ꯭ꯄꯦꯁꯇꯗꯤ ꯆꯤꯡꯊꯕꯤꯅꯕ ꯒ꯭ꯔꯦꯚꯤꯇꯤ ꯂꯩꯇꯕ ꯑꯃꯁꯨꯡ ꯌꯨꯅꯤꯚꯔꯁꯅ ꯂꯦꯞꯄ ꯂꯩꯇꯅ ꯁꯟꯗꯣꯛ ꯆꯥꯎꯊꯣꯔꯛꯄ ꯃꯔꯝꯅ ꯅꯣꯡꯃꯩ ꯃꯔꯨꯗꯨꯅ ꯀꯔꯤꯒꯨꯝꯕ ꯒ꯭ꯔꯍ ꯅꯠꯇ꯭ꯔꯒ ꯁꯨꯟꯗ꯭ꯔꯪꯒꯤ ꯅꯨꯡꯗꯨꯝ ꯑꯦꯁꯇ꯭ꯔꯣꯏꯗꯅꯆꯤꯡꯕ ꯑꯃꯗ ꯄꯥꯜꯂꯨꯗꯨꯅ ꯌꯧꯁꯤꯜꯂꯨꯗꯨꯅ ꯃꯐꯝꯗꯨꯒꯤ ꯒ꯭ꯔꯦꯚꯤꯇꯤꯅ ꯆꯤꯡꯊꯈꯤꯕ ꯅꯠꯇꯅꯗꯤ ꯃꯔꯨꯗꯨ ꯃꯇꯝ ꯄꯨꯝꯕꯗ ꯌꯥꯡꯅ ꯄꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯒꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯇꯥꯕꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ, ꯇꯥꯏꯕꯪꯗꯗꯤ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯗꯕ ꯇꯥꯡꯀꯛ ꯑꯃ ꯄꯨꯁꯤꯟꯖꯔꯛꯀꯦ꯫ ꯁ꯭ꯄꯦꯁꯇ ꯅꯣꯡꯃꯩ ꯀꯥꯞꯄꯁꯤ ꯀꯥꯞꯐꯝ ꯖꯒꯥ ꯆꯥꯍꯧꯗ꯭ꯔꯒꯗꯤ ꯀꯥꯞꯊꯣꯛꯈꯤꯕ ꯃꯔꯨꯗꯨꯅ ꯀꯣꯏꯅ ꯄꯥꯏꯔꯨꯔꯒ ꯍꯟꯖꯤꯜꯂꯛꯇꯨꯅ ꯑꯗꯣꯝꯒꯤ ꯅꯪꯒꯜꯗ ꯄꯥꯜꯂꯕꯁꯨ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ꯫ ꯈꯔ ꯀꯨꯞꯊꯅ ꯍꯥꯏꯔꯕꯗ, ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯁꯤ ꯒ꯭ꯔꯍ ꯑꯃꯒꯤ ꯑꯣꯔꯕꯤꯠ, ꯍꯥꯏꯗꯤ ꯒ꯭ꯔꯍ ꯑꯃꯒꯤ ꯀꯣꯏꯅ ꯆꯠꯐꯝ ꯂꯝꯕꯤꯗꯨꯗꯩꯗ ꯂꯩꯔꯦꯗꯅ ꯈꯜꯂꯁꯤ꯫ ꯒ꯭ꯔꯍ ꯑꯃꯒꯤ ꯑꯣꯔꯕꯤꯠꯇ ꯂꯩꯕ ꯍꯥꯏꯕꯁꯤꯅ ꯇꯥꯛꯄꯗꯤ ꯑꯗꯣꯝ ꯁꯥꯐꯨ ꯑꯀꯟꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯁꯣꯟꯕ ꯆꯤꯡꯁꯤꯟꯕꯒꯤ ꯁꯛꯇꯤ ꯑꯃꯅꯗꯤ ꯐꯥꯖꯤꯟꯗꯨꯅ ꯑꯗꯨꯃꯛ ꯊꯝꯂꯤ ꯍꯥꯏꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯗꯣꯝꯅ ꯒ꯭ꯔꯍ ꯑꯃꯒꯤ ꯑꯣꯔꯕꯤꯠꯇ ꯂꯩꯅ ꯂꯩꯅ ꯃꯥꯡꯂꯣꯝꯗ ꯃꯔꯨ ꯑꯃ ꯀꯥꯞꯊꯣꯛꯈꯤꯕ ꯃꯇꯝꯗ ꯃꯔꯨꯗꯨꯁꯨ ꯑꯣꯔꯕꯤꯠꯇ ꯑꯁꯨꯝ ꯄꯥꯏꯗꯨꯅ ꯆꯠꯈꯤꯒꯅꯤ, ꯂꯣꯏꯅꯅ ꯒ꯭ꯔꯍꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯄꯨꯡ ꯐꯥꯅ ꯀꯣꯏꯔꯛꯇꯨꯅ ꯃꯃꯩꯊꯪꯗ ꯑꯗꯣꯝꯒꯤ ꯅꯪꯒꯟꯗ ꯄꯥꯟꯕꯁꯨ ꯑꯣꯏꯊꯣꯛꯇꯕ ꯅꯠꯇꯦ ꯍꯥꯏꯕꯅꯤ꯫